Amaromda Manipur Laingakna Lamdam asida yu legalize tawnaba wareb lawriba asi athuba matamda handokadabani haidana ngasi su nupi samaj na sinuna hawu marak kaisam laikai community holda ima ibel amadi maira paibi single loinana wakan mifam chathakre laikai da yu yonba yaroi cabinet ki wareb yaningde yu legalize tawba yaningde haina thaba placard sing paiduna wakan mifam chathaki wakan mifam aduda saruk yakibe hawu marak kaisam laikai maira paibi association ki vice president kaisam inaubina kibada lengakna yu legalize tawduna hakchang sokhal loidaba yu puthokani hairiba si lamdam asigi ima ibel singbu apang basibani nisani haina khangnariba yu asena hakchang da karamba mawongda afaba purak kadawribano yu asi thinglabasu mafam kayada fangliba asi legalize tawthoklabadi masina lamdam asida hena awaba amadi amangba kaya purakani haiki Koi isa singje ingna singna lehan nisa haiba jasi baru phangna muthalani aing ba atapa khunai ma semgani haidana mayamda thambi ba wafam do zatna biu akoi mama moina isa singi punsi kan biu mama sing nupi hoi bi singje sigi punsi bu kan biu mama singsina po ba masa duna charo aga sarep kangdom pharoga matamda khoi manipur khunai gi tungi yumburel oidana iramdam senga ka dorimni yu aphaba pithaga karamba mawongda semgat paduna isa singduna karamba aphaba ngaka dori bino haibase khanbada akpa phangi akoi nupi oi bisingbu nungsibiu mama singbu nungsibiu isa singi mathwai ba punsi kanbiu haibase sigi da maktani wakan mi phamase akoi ngasi phamjariba aduga akoi hariba yu legalize to wase akoi chukya ya banga moi haidana koi thamjari